ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯄꯤꯀꯦ ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯂꯦꯞꯄ ꯅꯥꯏꯗꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ngasi ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯚꯥꯔꯠꯀꯤ ꯅꯤꯡꯈꯥ ꯇꯝꯈꯤꯕ ꯅꯨꯃꯤꯠ ꯏꯟꯗꯤꯄꯦꯟꯗꯦꯟ ꯗꯦ ꯍꯥꯏꯗꯨꯅ ꯚꯥꯔꯠꯀꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯅꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 15 ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯂꯥꯛꯂꯤꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 12 ꯌꯥꯏꯐꯔꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯁꯤꯒꯤ ꯔꯥꯁꯤꯐꯣꯜꯅꯤ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕꯁꯤ ꯑꯍꯥꯟꯕꯃꯛꯇꯗ ngasi ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯂꯣꯏꯅꯅ ngasi ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ ꯑꯥꯒꯁꯠꯀꯤ ꯇꯥꯡ 15 ꯗꯒꯤꯅ ꯑꯥꯒꯁꯠꯀꯤ ꯇꯥꯡ 12 ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯤꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ngasiꯒꯤ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯥꯒꯁꯠꯀꯤ ꯇꯥꯡ 15 ꯗꯒꯤꯅ ꯑꯥꯒꯁꯠꯀꯤ ꯇꯥꯡ 12 ꯐꯥꯎꯕꯒꯤ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤ ꯃꯍꯧꯁꯥꯒꯨꯝꯅ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯊꯝꯖꯒꯦ ngasiꯒꯤ ꯇꯥꯡꯀꯛꯇ ꯇꯥꯡ 15 ꯗꯒꯤ 18 ꯐꯥꯎꯕꯒꯤ ꯑꯃ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯇꯥꯡ 19 ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯑꯃ ꯊꯝꯖꯔꯕ ꯃꯇꯨꯡꯁꯤꯗ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯗꯨꯃꯛ ꯃꯍꯧꯁꯥꯒꯨꯝꯅ ꯃꯦꯁ ꯔꯥꯁꯤꯐꯣꯜꯗꯒꯤ ꯃꯊꯪ ꯊꯝꯖꯔꯕ ꯃꯇꯨꯡꯗ ꯑꯔꯣꯏꯕꯗ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜ ꯊꯝꯖꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯍꯥꯟꯕꯁꯤꯗꯤ ꯃꯦꯁ ꯔꯥꯁꯤꯐꯣꯜ ꯂꯧꯈꯠꯆꯒꯦ ꯃꯦꯁ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 15 ꯗꯒꯤꯅ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯨꯕ ꯅꯣꯝꯕ ꯀꯔꯕꯥꯔ ꯇꯧꯕ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯑꯅꯧꯕ ꯄꯣꯠꯆꯩ ꯂꯦꯞꯁꯤꯟꯕ ꯉꯝꯒꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ ꯂꯩꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔ ꯇꯧꯒꯅꯤ ꯇꯥꯡ 19 ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ ꯁꯥ ꯌꯦꯟꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯒꯅꯤ ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯈꯨꯎ ꯅꯨꯡꯉꯥꯏꯔꯣꯏ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯑꯅꯤꯁꯨꯕꯗ ꯂꯧꯈꯠꯆꯒꯦ ꯕ꯭ꯔꯦꯁ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 15 ꯗꯒꯤꯅ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ ꯋꯥꯈꯜ ꯌꯥꯝꯒꯅꯤ ꯃꯊꯧ ꯆꯤꯟꯒꯅꯤ ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯇ ꯊꯋꯥꯏ ꯌꯥꯎꯒꯅꯤ ꯇꯥꯡ 19 ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯔꯕꯥꯔ ꯇꯧꯕ ꯆꯥꯎꯈꯠꯀꯅꯤ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯆꯠꯂꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯑꯍꯨꯝꯁꯨꯕꯗ ꯂꯧꯈꯠꯆꯒꯦ ꯃꯤꯊꯨꯟ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 15 ꯗꯒꯤ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯟꯇꯤ ꯑꯣꯏꯒꯅꯤ ꯇꯥꯡ 19 ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯅ ꯁꯥ ꯌꯦꯟꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯁꯦꯜ ꯈꯔ ꯃꯥꯡꯒꯅꯤ ꯀꯥꯟꯅꯗꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯦꯡꯕꯗ ꯊꯋꯥꯏ ꯌꯥꯎꯒꯅꯤ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯇꯧꯒꯅꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯃꯔꯤꯁꯨꯕꯗ ꯂꯧꯈꯠꯆꯒꯦ ꯀꯔꯀꯠ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 15 ꯗꯒꯤ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ ꯂꯝ ꯀꯣꯏꯕ ꯐꯪꯒꯅꯤ ꯎꯒꯤ ꯌꯣꯠꯀꯤ ꯅꯨꯡꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯆꯥꯎꯈꯠꯂꯤ ꯒꯥꯔꯤꯒꯤ ꯊꯕꯛꯇ ꯁꯦꯜ ꯐꯪꯒꯅꯤ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯒ ꯇꯥꯡ 19 ꯗꯒꯤ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯅ ꯁꯦꯜꯒꯤꯗꯃꯛ ꯋꯥꯈꯜ ꯃꯊꯥ ꯁꯥꯒꯅꯤ ꯋꯥꯈꯜ ꯆꯔꯥꯡꯅꯒꯅꯤ ꯑꯅꯧꯕ ꯀꯥꯟꯅꯗꯕ ꯄꯣꯠꯆꯩ ꯂꯦꯞꯁꯤꯟꯒꯅꯤ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯆꯠꯊꯒꯅꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯁꯤꯡꯍ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 15 ꯗꯒꯤ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝ ꯇꯨ ꯌꯦꯡꯕ ꯆꯠꯀꯅꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯏꯁꯩ ꯇꯧꯕ ꯀꯥꯟꯅꯒꯅꯤ ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ ꯇꯥꯡ 19 ꯗꯒꯤ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯐꯪꯒꯅꯤ ꯂꯩꯐꯝ ꯍꯣꯡꯒꯅꯤ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯟꯇꯤ ꯑꯣꯏꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯩ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 15 ꯗꯒꯤ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯈꯜ ꯁꯥꯟꯇꯤ ꯑꯣꯏꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯉꯝꯂꯒꯅꯤ ꯂꯩꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟꯁꯨ ꯈꯔ ꯇꯧꯒꯅꯤ
मरुप यामगनी कारबार चौखटगनी अदुगा तांग 19 कुनमाथोई फाउबगी मनुंगदना अनौब नुंगाइबा पाउ तागनी खोमजिनगनी ईश्वर की थबक थोरमद पुकनिंग लुपकनी अनौब मरी मता फंगलगनी हक्सांगी ओइनदी थबा खरा नुंगाइरोय महैगी ओइनदी निंगबा थुंगदे अदुगा पाखंग लेसाबिगी ओइनदी मुकनै मथंग लौगजगे तुला राशिफल की ओइना तांग 15 दगी 18 फाउबगी मनुंगदा अनौब थबक थोरमद निंगब खरा थुंगलोय वखल सरांगनगनी सेल कानदब मफमद चटकनी पामदब नुंगाइतब पाउ तागनी पामदब मरुप उनगनी अदुगा तांग 19 दगी 28 फाउबगी मनुंगदा लाइरिक फोंगनी साना कोनबगी थबकत पुकनिंग संगनी लमद चटकनी वानोम सक्री थांगनी महैगी ओइनदी पेंदब मतमसु ओइगनी अदुगा पाखंग लेसाबिगी ओइनदी हाइना सिंगनगनी मथंग लौकसगे ब्रेसिक राशिफल की ओइनसु तांग 15 दगी 18 फाउबगी मनुंगदा थबक थोरमद निंगब थुंगदे पामदब मरुप उनगनी मथौ सिनगनी सेल कानदब मफमद थादगनी इमुंग मनुंग वखल फाउदोकनब वाटकनी अदुगा तांग 19 दगी 28 फाउबगी मनुंगदा लमद चटली फम होंदो होंजिन तवी लाइरिक फोंगी कारबार तौब कानब वाटली वानोम सक्री थांगी महैगी ओइनदी निंगब थुंगदे अदुगा पाखंग लेसाबिगी ओइनदी मुकनै मथंग लौकसगे धनु राशिफल की ओइना तांग 15 दगी 18 फाउबगी मनुंगदा अनौब मरुप फंगनी अनौब थबकी पाउ तागनी मरी मता चाउगनी कारबार सेल तोंगनी साना कोनबगी थबकत मिंचत फंगनी तांग 19 दगी 28 फाउबगी मनुंगदा वानोम सक्री थांगनी मीन सेल थौरगनी ईश्वर की थबकत पुकनिंग लुपकनी हक्चांगी ओइनदी कायदे महैगी ओइनदी फजन चथगनी अदुगा पाखंग लेसाबिगी ओइनदी थुंगनगनी मेष राशिफल दगिना मथंग मनाव नायना धनु राशिफल फाउब थमजरब मतुंग असिदा मकर राशिफल अमु कुदोल तमजगे मकर राशिफल की ओइनसु तांग 15 दगी 18 फाउबगी मनुंगसी मिंगोंदा लेखिब सेल खरा फंगनी सुब नोंबसु कानगनी मरी मता चाउगनी लमद चटप थोइना कायदे कारबार सु चौखटगनी तांग 19 दगी 28 फाउबगी मनुंगदना इमुंग मनुंग सेमगत सागतगनी साना कोनबगी थबकत मिंचत फंगनी हक्सांगी ओइनदी ख्वांग खरा नुंगाइरोय महैगी ओइनदी कायदे पाखंग लेसाबिगी ओइनदी हाइना सिंगनगनी मथंग लौकसगे कुंभ राशिफल की ओइना तांग 15 दगी 18 फाउबगी मनुंगदा अनौब मरुप फंगनी वखल नुंगाइगनी सूब नोंब कारबार तौब पुंग इसै तौब कानगनी अदुगा तांग 19 दगी तांग 28 फाउबगी मनुंगदना लमद चटप थोइना कायदे वानोम सक्री थांगनदी माइ पाकनी मरुप येकनब ओइब मतम ओइ सेक्शनबियो कानदबद सेल खरा चटकनी महैगी ओइनदी कायदे अदुगा पाखंग लेसाबिगी ओइनदी थुंगनगनी असुमना ngasi थमजरिबा अगस्त की तांग 15 दगिना अगस्त की तांग 18 फाउबगी ओइना थमजरिबा चयोल की राशिफल असगी इरो हेक लोइबदा कुदोल तमजगे मीन राशिफल की सु तांग 15 दगिना 18 फाउबगी मनुंगदा वखल यामगनी मथौ सिनगनी थौदोक यामगनी सेल चटकनी सुब नोंब कारबार तौब कानब वाटकनी तांग 19 दगिना तांग 28 फाउबगी मनुंगदा अनौब मरुप उनगनी अनौब पाउ तागनी वानोंब माइ पाकनी साना कोनबगी थबकत मिंचत फंगनी जगोई इसै तौब मिंचत फंगी महैगी ओइनदी फजन चटली अदुगा पाखंग लेसाबिगी ओइनदी हाइना सिंगनगनी असुमना चैनल असिना चयोल खुदिंगी नोमाइजिंग निमित खुदिंगी थमजरिबा चयोल दुगी ओइबा राशिफल ngasiगी oina August ki tang 15 dagina 18 फाउबगी थमजरिबा चयोलगी राशिफल असि मतंग असवाइदा टेंशन जनबगी तंजाद लौजगे लोइबा फाउबा ताबीबा मदि मियेंग ताबीबगी दमक चैनल असिगी माइकेदगी ngखैलेदना थागसरी लोइनना हंदक मरा असि ऐसा एक्सीडेंट अमा यावरबना मरम ओरगा इसासी बेल फादना लेबना मरम ओरगा मियामना थंबिरकपा अमदि सजेशन तौबिरकपा रिक्वेस्ट तौबिरकपा टॉपिक सिंग अदो मतम जाना ई मियामदा खुदोल
खुदोल तम ngамजद्री मसिगिदमक ngakpigani haibu wafamdi thamjaraga hakchang khara kangkhalaba matamda miyamgidamak khudol tamjarake tangai phadana chayolgi rasi polsi thamdabi ade khanjaraduna adama record tawjaraga miyamda thagajabani ngasigidamtadi mayamdagi kainanaba yathangni jage pinabirasi aina ngangbuda soikibi langkibi yawrasu ngakpigani haibu wafamdi thamjaraga kunabu amugusona khurumjari kanglai pakna yaifare